District Hospital Thobalgi Blood Center and Transfusion Unit ka khusam naraga Federation of Civil Society Organization Focs ki Mityeng Makhada Nongmagi Oiba blood donation camp ama Ningol Club na Sinduna Pangthokhre ngasigi blood donation camp aduga mari lenina Ningol Club ki secretary Marangtem Inungan bi chanuna haikibada Athauba singda kachaba I haiba wakalona sida blood donation camp adu pangthokpani masida kanglipak asigi apunbagi saktam ngaknaba amadi loilam lengak asigi mayokta lanthingna kiba thawaina ponthapi khraba sing asida kachabani matung tarakpa kayadasu miyamgi yaifanaba thavak thorum kayadasu Ningol Clubna leptana honakigani haiba wafam phongdoki ngasigi blood donation aduda Econ Network Manipur Amadi Humanity Service Foundation Sumating Pangkibaga Lunina Hairok Apunba Club ki Vice President Amadi Health Secretary Yauna Ningol Club ki Thomi Kunmangana EPK Ngasi Pangthokhre blood donation asi Ningol Club na Federation of Civil Society Organization Focs Mityeng Makhada Thawal District Hospital da Athauba singda kachaba I haiba thim masida pangthoksabani masida kangleipak asigi apunbagi saktam ngaknaba amadi loilam leingak asigi mayokta lanthingna khraba thawaina ponthapi khraba ibung ipa athauba singa sida kachabani masida machal mache oiba ekoina matung tarakpa kayadasu miyang yaifanaba thawak thoram kaya ama Ningol Club na leptana tawjarakhigani